ibu gari sama le tu gari sama le tu ben nang jing ni gari sama le tu tu an ya ko anu bi si na maro la ma ta bu hai bne sa thau lo ai thau ke ba ima di ne asi no pa di thil la ke ba cha cha pai ni to ko la ya to ma lo in kan le ang kan lo ai to ke sa ma de si nang chal nu pa du ne hong nu pa cha du ne pai ni ai bu asi ke ba khang ma sa pha sa si da ne ho no pha do ri bro hoi de lai thok sungai de na nahanday unani khangaba natrabana nupi unani harga dumai chamonar sum lai du kaino ba so mi masai ni mi dress han mani chera lai su do se eng na chang thu lai si da chamon ni ga taning de salo imana bi gai si mamang da ikai mon khan bra ba mi gi deo jimbu sana bo ma bu to bo masaga do matrang matrang ka na masana na ba mi masa na nu su tang kang ga awa yare wa koi sure roi se ga ngai kyu le ai na ngang je taw hai mene kai no haro akhobani loinari je phanam kuirabane nang nai soina loi yare nong mata koi ba sasi ama tauji de kem hair te ba ai no ne sasi han jan jan nai na ya bi da na kai de sa taurige malang da pai de sat ya bro lambi da lak yam sili lambi da lak yam sili si da tu nga adu bai de sungam me ngam maroi sa se ar ga ne na sagi gari ma adu wai ge ra kai do ge poi ge ra kana de wai do ji ma thau na suk tang kan kai di bi sang wai housing matam sida na sagi gari ma sa ambok lai ta banang sibu is talle na de dai wa mang bem ta le nung si ba man da gari nung si ba ma talle na sai gari ambok lai ngam dam ni na housing te hen bai so dom yeng chan kitam ni gari a chau ba thawam chan kitam ni ya ro chalo adu akhoi ma de hingon ba nan tham ra kai no le lu ge du nang na mang le na la o lai ro adu ne bai da pa mi se lamalang ba chak sara ba chare ke nang sari ba tang shui thong ma chare adu dei ni am pa ma thel ne ba adu ai heng wai noi de kle ra ga kang soi dum pija doi ra pija doi ne as kai no ai si ba ai di manung sa gum na khare na pam ba ado kang soi ga du di sum kai nom tau dro du de kai no kang shui su nong pha do cha wa hau bani da kang shui cha di ne sak ka su yam pha ja bani hoi se hinjang du na to khai nong thang ra ga akhobani ja akhoi sai jingkhong mangkhong sai du sum lai doi ra ba khara lamna chasi kai nong pha dok sum ta hoi da nana bu saning adi ai dum pu bi ge da adu ne ba adu mai khara illo ba ina hai ba ado thenge sanna ba tawrse ai je yun thaba khara le hoya ba hoi pare tong khalo tong roi ge do dama lang ba dum hai do khroi do som na kan iman bi do sa taw le ba ko adu nai do som sa wi pare hoi chalo ko hoi ha chagi ai je mamani khatang koi bi sina di pelak tre hai di mamani khatang di kai do doi no ba khara tinglaw bom ta su phau na ta ba adu sarak pudi mayam koi sel laga kok se khara sana ba nungai ni ba ai na sum khan ba da nahan gi showroom le ho na pa da adu di masa kha jam pha ba ni hai di masa khara pha ba ka du koi ta ra ga di imana bi ge gi mamang da su khara thek ka si ya ni adu karai de ge na ni kha koi si de amana pang ni ba ina hai sanari je ma no mo ta kem ta pha ba su tau ba su na ta ba ama sina pictru e pian hai ku marung tang chawe sida bu kai no waina lemsen ngai lai doi je aina khara bu ningam ni khara pak tak ta bu dum di ado khang de da atopa sum yeng sen na ni fai ma ai gari am ta lai je ba kai do na bu no ba gari am tang lai je ba natti kai do na bu no ha bane ai pa khang pha de gari am tang lai je ba ado gari do kai do na bu no ha bane ibu nang ba mi pa khang pha na ma na bi nung na mong nu bi nung tong na ba ma khak lai je ba gari ai bukta ama buktong phang di duga nang imau nu pi tong na ba gari kai sakta wa da duga gari do le ga nang gai ga lam phang dori ba mi gi masa do pura ga a khong man de thong da ga mu la yang an jai ro khong ban thong de di khu dak te yum por ga do ne lohong bu sa ting ngoi de ne ye khong man de thong da ma khom ku ti di ga mai do ba yum thin de da na sakta wa da duga nu pi ga zu koi ni boi de phut sakta duga sak mak na khong ga lai su wek ma la da na ma di am pha ja de ne ne khong lai chu ma lai khu ding a chaw wek ma la na du ga chaga yang ngang na na akhoi ba na pisa le tu na kana ha de no pu ra lak ba tor ga mun le ji na mi di mau wa su pa ma ni ko ne na yo atop ma ko ai ba ba dai jo sing na ado aman le ji amma lo to asi mi si na ga wa ga ni ne ma se na pa na ta ra ga ibu kari ne na khan do ri ge ba nang si ji asi ko ya ga ri mai wa dra ba do kari ga no ba si ba ai ni ga ro ai ni ga ri mai wa ni ya ai ne alle ga ri mai wa ya we
ไล่รวยแบบการที่ไปสาดอะไรเจ็บน้าป้าได้อยู่ไอ้คนได้กัน ยาเลยเลยว่าไปเนี่ย ตานิ่งเด็กก็ตานิ่งเด็กหนักกงก็ปานเดี๋ยวนั่งไงดูให้หนูมาตาหน่ะปะ นั่นจะหิงวนมาน้ำทำอะไรเชียว เย่หิงกวนมาด่าเดินทำมันก็ได้เดี๋ยวกินไปสาดนู่ท่านจะได้กินนักกุ๊กตัวไก่น้าป้าที่ไหนพวกอ่ะ บาราเลยเชียวมีการเลยเชียวตันเลยตัน บาราเดี๋ยวเลยเมื่อกี้ไปสาดที่น่ะก็ได้เดี๋ยวกินที่ตัวนี้แบบฮะถ้าบอกไอ้เนี่ยมันน้ำสุนิงมันนาทีชักเต้าไอ้ด่าตัวก็นุ๊กป้านุ๊กปี้กับกล้วยท่านะ หิมาไหนกันเดี๋ยวเลยเดี๋ยวมีมาจานนุปีเดี๋ยวก็ยุ่งสิเดี๋ยวเหล่าอย่าร้อยใช่ปะนุปีที่มาครั้งนี้มีอะไรกันยังไงปากครั้งเฉยๆว่าชุ่มเลยไว้ใช่ปะนู่นเนี่ยใจไตรปันผ่านเนี่ย นุ๊กปี้เราหายไปเนี่ยการที่มาสาดท้องจะดียาจะหายไปแล้วปะ ยาเดรโอตัวเดียจะใช่ไหมยาเดร กล้วยรู้เนาะไอ้ยาผมที่อยู่เลยแต่บอกกล้วยที่เนี่ยเลยแต่บะที่อยู่ อันเดอร์พังเดรนะจานี่นะชะกูไล่คุดิงนั่งหนูปูกูกุมปังมันไปนะกระดาพังด้วยดิ โหมีที่เนี่ยโกปากมาเลยสิเนี่ยไก่ก็ขุดใจมาเลยสินุ๊กปี้ไม่อ้ามพังนี่อันนี้หุ่มเลยเนี่ย มาย่างเด็กกี้มาย่างในยศเก่าๆคงมาเดินลังโทรกเปอร์เด็กชี้มันนุปีผูหล่อไว้หรอ โอ้โหโอ้ยเดี๋ยวนุ๊กปี้บ่อยดิเดี๋ยวคุยอยู่ไอ้กี่ละห้องดงไอ้กี่ละนุ๊กปี้บ่อยดิ อย่ายิ่งเลยจามเนี่ย ก็ได้เดี๋ยวไปสาดไม่พอนะปะ ไอ้เดี๋ยวดูตาครั้งเนี่ยนุป้าตุ้งของกูเนี่ยเอาดูไอ้กาดีเลยเนี่ยไปฉับ สิก้าวเลยดิเสียมาเสีย ยาโรยไอ้นุป้ากู น้าป้าตุ้งมีบันนี่ตาเนี่ยบันนี่ ตานี่เนี่ยตาจะรู้ยาโรย กล้วยไม่มาเลยดิฮะบัน ตานี่ นี่ เนี่ยตาจะรู้ยาโรยกาดีเลยจามเนี่ย สรุปจมจะท้าตัวจักรสารนะจักรสาร จะนี่ฮัลโหลเอาไม่ได้ฮัลโหลนุป้ากูกันไหนรู้ ก็รีมาสานสิพ่อนุป้ากูอยู่ 오나루게 ngasi 합카이루게 가리다 람자우 수록 여우나바 부카이루게 ngasi Koi no bau chi bolak shi bo. Pung ji amma ma khai hen gra bani da. Kai dori no khang di ba si bo. Koi de banang de. nangna gari Kai im dai lai no yo bana. nangna gari Akwani kai haina gi ge. una ji hai nangna gari im lai yo na lai ram ne Koi ya. khoi ka de thola ko fa da ro se Si hai si sa toi ba. Kali no nang khali du ba. si gari ni tu nga cha toi ni akhoi ma da Si da ka ma cha toi no. tong nu kali lai tu ngi ba gai ni tong nu phatte akhoi ma da mai nu pa mu ko gari ma lai yo hai ba ne ya dai na akhoi ka de chole ni hu ji pasha kam piram Na de mai kai no pau kara yang ma le na gari si ga nang ka chap yang ma nei ne. chu che le nang moi rang cha ning ba chen ra cha ning loi yai thao ko pik than ge yu thao ko yao yu lo Ai koi ba ka sa rồi sa lo si pu ko sa lo. Ê, tôi không thể. Sa lo ba. Sa lo. Ai ngam ma rồi. na si da liem na pham na shit ka ja han ma ni o tu rei ni sa sao Yang tu sa ko sa lo. Sa lo hai bi ne. nam nu na ni la ga mi ki la na cha khoi Na sa le ba ma koi ra sa lo. Ai ni nang wan hen ba ma cha khra ni. ya ro ei mi gari ga wai la ga Ngam gari ga ngam le ni chole ni adu ga sa ngun ni hen bang koi ni ya ro chalo Lambi da ga ai ga se soi dan thek na su ko ro ko na sa lo. na gari le yo ju le ro ge amu ko ro ka noi ya ro na ju thamo ni nang ai nu si ba na te gari nu si ba na no na han ja hai O nang si ye khoi di. Hau jing ma tam da bo hen ba pam da ba ka da le ge. Ha. Ba sam sai khan na ba nak ta ni. Nang si da bu ka ma ni ko. Mi na ne kum hai dong ni na na ba thak to ro ko na sa lo da. tu phaja bi nang na pham ga phaja bai na thau ba mi na paksa doi ni mi Kari no ba? Ai na nang koi ja ai ja kwai ni lai bak thi ba nu pi mo ra ba ni. Sak da yengi ya de na dan da yengi ya de. Gari im lai ro hai si bu gari ni si da koi sa toi ni ne. nang nei koi ja ai mu pha ba nang mu lai bak thaman chat ba lai tra ba ni mi O sa ding dre. akhoi le kai da hang lo Chalo. Kana na no sa na lu ro sa lo. Sa lo ba. sa la o koi ba Chalo yin de sa lo na sak to. ya ro sa la ai mi ata ma nang na pham ma ga tuong nam ni lai sa la tuong la smar mu ko ni se thao ga phul yau ri lo sa start to ga lo sa Ya ba ka la mai da suong e ni nang da. ya ba ni na nang na sum ai na sum phagi to ya ba ai jik thau rai di tuong lo khai to Sao thôi nó nốc thấy ra su khang se lak tre siêu sa la de. Si gari si ni ne. Si Sao mi cui mà cho tôi chứ? Nó cái nó mà cái nó chắc chắc thằng ấy bụng bụng thằng u lu. Si gari si pi de sa lo. Nó tuồng nó đi mới chết cái Si nát. da ba ka mai koi sa toi no ai ba ni da. Nó gari lấy ô tôi lấy đây nè bà tu. Thế sao vậy bà? khuất cái gì tận tận là xì đồ đi bắt đầu đi gì thong là rồi lung rồi ni yum dong khoding ni ok sak thi ba sa pa xì đồ ba nei gì con anh ông ta phô bin ba la đi phani da ai ki sa no pa ma ha cái khai no tu su ne imung gi ma ting ma na pa ni khang ba sa na thi ma du ngang da na yum ma kha tu su lai ni khang di
ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ ꯈꯪꯗꯦꯃꯦ ꯁꯤꯕꯣ ꯗꯤꯍꯦ ꯐꯠꯇꯕꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯤꯅꯦ ꯁꯤꯗꯤ 마디 시다 가져오리바 아무튼 타간기게 막 이붕어 호 이붕어 시다 선나디네 마세 호 난게 가리도 안다 뿌르라오 시다 타오라 미낭과 시다 선나디 좀 만나지 콩빵 타더라 마시 레이들레 묵콩이나 레오로낭 레오로낭 꼬이베가는 돔살로낭 이붕어 마시앙지 뭐나게 아까리 요네 마세 그나노시나 까리는 강는 이도 까나 짝콤비 아래 아이고 억사 코미디가 해 마시 막꼭지 토마지로 마시 봐 낭아이랑 사이드기 나나도 따라봐 거리지 억사 잡도 윤다 틀어 나오나 아이마 까나 너 비면은디야 마삭도 자리다 그만데 애야 하라 가더니 낭부 아그 비면가 이붕어가 강내 해 봐도록 세부 낭가 강내 해 보니 비면 사도라면 이붕어 낭부 이마 마삭지 아파서 이메 이거 또 니스 가이노 세 가이노 시디 이모 오이다 야야 마삭 라이 마삭 만 이마와 해게 따세 이마와 해게 봐 낭나 가리 마사 아마 라이브 하버도 어코이 붕어다 세 이마는 옥사 코물이제 세 어코이 юм다 오 마야마 로이리부거 아두 요라가네 이사기 가리 마사도 소이든 레이드네 이사디 아토पन 파가 코이 야로이거 이사다 레이다바 야로이바 이마 오이도이네 호나 이붕어 옥사세 가리 합살로 옥삭 타바제 이사주 뿐나 코이데 살라가 와리 사르제바 이마가 이마우디 어스탄도 마삭 파사그리다고 마삭다 마삭 파사리바 시마게제 픽딱 책딱 마마게제 코이다 내래더라 나니 까라디 거슬라가 나사 구티도가 아수야 마사바 이마로 비제 강나루리로 미랑보 인터지보 마삭네 마삭 파사리바 이마우디 시크레다고 살라지 라라 살라지 라오 까이도르기 미랑보 살라지 라오 하이바 라오바 nanti kita riba sida kalau selaw 나랑 라오보 law 앵가 사이드기네 ꯆꯠꯅꯤꯡꯉꯕꯅꯦꯕ 나공시다네 과 khadana khongjandanane ai je ko ngauro demni lao sas lao chong lao 마마 아스미나 보르고 나 가리 레요 나 지도기나 뭐 가리 또 뭐가 들어게 나 못다 니랑 가리 레요 안 해. 너무 또 지지 까리 나노 마시바 아이고 허가라 세 그러잖아 레이가 하면 이거 까이나 봐 누피제 아기 모이드네 속도 액도에 봐 가봐 니랑 가리 레요 뭐 가야면 게 안다 demsi 옥상 가고로 세 동무 아이라게 그니 영아노 마시바 니는 숏바 가리 주야기드레 와 바나서 로이네 떠리제 니랑 가리 레요 지도기나 봐 누빠네 누피나 까리 영아 시바 와 바나 로이세 아이 동게 난 일로 마님더기 세 마마 따돌이 시가세 너희 오늘은 원래 일로 호이네 시월이 카파이 되나 비스미나 보기 뭐 가리 레요 누빠네 떠돌아 일로 야트라 미나 가리 줘 누피주 뭐 가리 레요 nó chào mấy gà đi gì có máy nó yà gì đâu nó sai nó hơi được cái gì gà đi gì có máy nó mua yà gì đâu bác sĩ bỏ nó cái này nó mua kem bơ kìa hồ nơi mà nó bay thì cái gì này chết lâu rồi này sẽ bay gì hay yà gì nó mua bánh chua pi đi ngâm rồi cho nó ngâm rồi yên mà ai xoay được phàm màu để uống tí nữa cái gì này bọn ấy cái này bác sĩ bỏ nó pi nó bù với cả đi chơi loài mà cái gì nó gì bỏ lâu hai bạn em thôi nào yếm nó bắt chặt là gì lâu hai bạn này anh ngồi nâng cho lâu ô liều rồi đi anh chặt là cái mi cái thăm môi cái mà ra đi bù cái gái nó cầm máy dùng chấm đuôi rồi không gì nữa chắc cả phải còn nữa hấp rồi cha rồi hấp à chắc không gái đi lấy đi bố cho lúa đây đi nó bù nó chắc là gái nó chỉ tập phàm môi mua gì làm sai mà nó hay mà tôi nghĩ là có nó muốn nụp được bớt ra này vậy bố đi vậy bố đi lại mà sang ăn vì nó bớt ra này vậy ra thì nó xì cái đấy con xì ra thì ông cái đó là bà ai đi mà khá tăng không ạ cái mà gì vậy nó mà sao thang thiên nhiên thang thì liệu mà nè tôi hay tôi bây giờ bro
ꯅꯃꯥ ꯇꯧ ꯌꯦꯡꯉꯣ ꯅꯃꯥꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯃꯥꯅꯤꯗ ꯂꯨꯍꯣꯡꯕꯒꯤ ꯃꯥꯝꯇꯣꯞ ꯈꯟꯅꯤꯅ ꯍꯔꯥꯎꯕ꯭ꯔꯥꯕꯨ ꯂꯥꯞꯅ ꯊꯧꯔꯝꯒꯤ ꯃꯥꯝꯇꯣꯞ ꯑꯃꯨꯛ ꯈꯟꯕꯅꯦ ꯃꯥ ꯅꯆꯥꯒꯤ ꯑꯁ ꯈꯜꯂꯣꯏ ꯍꯦꯛꯇ ꯈꯟꯅꯄꯣꯠꯇꯦ ꯏꯃꯥꯅꯅꯦ ꯊꯦꯝꯒꯦ ꯏꯃꯥꯅ ꯊꯦꯝꯕꯗ ꯄꯪꯗꯗ꯭ꯔꯕ ꯅꯨꯄꯤꯗꯨꯗꯤ ꯄꯪꯗꯗ꯭ꯔꯕ ꯑꯗꯨꯅꯤ ꯈꯪꯉꯤꯗ꯭ꯔꯥ ꯉꯁꯤꯗꯤ ꯅꯃꯥꯅ ꯆꯥꯅꯤꯃꯛ ꯊꯥꯡꯁꯤꯅ ꯃꯇꯨꯞ ꯀꯛꯀꯗꯕꯅꯦꯕ ꯑꯩꯅ ꯅꯉꯛ ꯁꯝꯗꯨ ꯂꯦꯡꯒꯗꯕꯅꯤ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯆꯤꯟ ꯊꯤꯕ ꯑꯁꯥꯏꯐꯥꯎ ꯆꯠꯁꯦꯅ ꯑꯩꯁꯦ ꯄꯨꯔꯒ ꯃꯌꯨꯝꯁꯤꯗ ꯀꯥꯂꯣꯟ ꯊꯣꯡꯉꯣꯗꯅ ꯊꯝꯃꯝꯃꯤꯅꯦꯕ ꯂꯥꯎꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯍꯩꯒꯨ ꯇꯪꯈꯥꯏ ꯈꯥꯏꯕꯗꯧꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯊꯥꯡ ꯆꯠ ꯀꯛꯀꯗꯕꯅꯦꯕ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯑꯣ ꯅꯪ ꯂꯥꯛꯑꯦꯗꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯥꯝꯇ ꯂꯥꯛꯑꯣ ꯁꯝꯗꯨ ꯂꯦꯡꯒꯗꯕꯅꯤ ꯂꯥꯛꯑꯣ ꯅꯃꯥꯗꯨꯁꯨ ꯀꯧꯁꯜꯂꯣ ꯈꯣꯏꯇꯧꯕ ꯁꯥꯎꯔꯛꯀꯅꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛ 이마 ꯂꯣꯠꯇꯅꯒ ꯇꯧꯏ ꯂꯣꯠꯀꯅꯨ ꯅꯪ ꯊꯣꯛꯂꯛꯑꯣ ꯂꯦꯟꯗꯣꯏꯅꯦ ꯅꯪ ꯁꯝꯗꯨꯗ ꯑꯩꯅ ꯇꯊꯒꯣꯕꯁꯦ ꯁꯦ 이모ꯗꯤ 누시ꯕꯅꯤ ꯀꯔꯤꯒꯤ ꯏꯃꯧꯅꯣ ꯊꯥꯡꯗꯣ 이마ꯗ ꯑꯝꯇ ꯄꯤꯔꯣꯁꯦ ꯁꯦ 이마ꯅꯦ ꯍꯧꯖꯤꯛꯃꯛ ꯊꯤꯟꯒꯦꯕ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯤꯟꯒꯦꯕ ꯁꯦ ꯊꯥꯡꯗꯣ ꯑꯁꯦꯡꯕꯩ ꯊꯤꯟꯗꯣꯏꯔꯣ ꯍꯣꯏꯕ 이마ꯅꯦ ꯍꯧꯖꯤꯛꯅꯦ ꯅꯪ ꯊꯤꯜꯂꯨꯅꯕ ꯒꯥꯔꯤꯗꯣ ꯅꯣꯏ ꯅꯃꯥꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯇꯥꯔꯦꯀꯣ ꯍꯦꯛ ꯊꯤꯟꯗ꯭ꯔꯕ ꯐꯩꯅ ꯌꯥꯔꯦ ꯈꯪꯉꯣꯏꯅ 이마ꯅꯦ ꯅꯪ ꯊꯤꯟꯅꯕ ꯒꯥꯔꯤꯗꯣ ꯋꯥꯏꯔꯨꯈꯤꯒꯦꯕ ꯁꯦ ꯊꯥꯡꯗꯣ 이마ꯗ ꯄꯤꯔꯣꯁꯦ 이모ꯗꯤ ꯁꯦ 이마 ꯒꯥꯔꯤ ꯋꯥꯏꯔꯨꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯂꯩꯔꯝꯃꯨꯀꯣ 이붕어 라 ꯑꯗꯨꯝ ꯊꯤꯜꯂꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯂꯛꯏꯕ ꯋꯥꯗꯤ ꯉꯥꯛꯁꯤꯀꯣ ꯅꯃꯥꯅ ꯆꯥꯃꯥꯏꯅ ꯐꯧꯗꯤ ꯌꯥꯏꯕꯗꯧꯅ ꯄꯣꯛ ꯍꯥꯏꯗꯅꯤꯍꯦ ꯀꯝꯗꯧꯏ ꯁꯤ ꯑꯣꯏꯔꯗꯤ ꯃꯥ ꯆꯦꯟꯕ ꯌꯥꯔꯣꯏꯗꯅ ꯐꯔꯦ ꯉꯁꯤꯗꯩꯗꯤ ꯏꯃꯧ ꯂꯥꯛꯑꯅꯤ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯄꯪꯁꯤꯅ ꯊꯥꯡꯁꯤꯕꯨ ꯄꯤꯁꯜꯂꯨ ꯌꯥꯕꯅꯤꯗ ꯁꯤꯕꯨ 이마 이사ꯕꯨ ꯁꯤꯔꯝꯃꯣꯏꯗ꯭ꯔ ꯌꯦꯡꯉꯣꯕ ꯁꯤꯅ ꯌꯥꯜꯂꯒ 이모ꯛ ꯂꯥꯛꯄꯁꯤꯗꯤ ꯉꯥ ꯑꯗꯨꯝ ꯂꯩꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯛꯑꯒ ꯆꯥꯊꯣꯛꯀꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤꯗ ꯄꯨꯡꯁꯦ ꯌꯧꯔꯦ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯅꯣꯏ ꯅꯃꯥꯅ ꯆꯠꯈꯤꯗꯣ ꯀꯥꯏꯗꯅꯣ ꯍꯥ ꯊꯣꯡꯒꯥꯗꯣ ꯂꯣꯟꯁꯜꯂꯝꯃꯤꯗꯣ ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯃꯥ ꯒꯥꯔꯤ ꯊꯤ ꯆꯠꯈꯤꯕ ꯒꯥꯔꯤ ꯊꯤꯕꯨ ꯊꯣꯡ ꯂꯣꯟꯁꯟꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯗꯣ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯅꯣꯏ ꯅꯃꯥꯅ ꯆꯥꯅꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯝꯃꯦ ꯏꯁꯥ ꯂꯥꯟꯅꯔꯤꯌꯦ ꯃꯆꯤꯟꯁꯨ ꯊꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯍꯣꯏ ꯆꯪꯁꯜꯂꯛꯀꯅꯨ ꯂꯥꯛꯊꯣꯛ ꯎꯁꯤ ꯊꯣꯏꯗꯕ ꯇꯧꯔꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯟꯁꯦ ꯇꯧꯕꯗ ꯅꯪꯒꯤ ꯅꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯂꯣꯏ ꯌꯣꯝꯁꯜꯂ ꯂꯧꯁꯤ ꯅꯌꯨꯝꯗ ꯇꯨꯝꯒꯦꯔꯣ ꯃꯊꯪ ꯃꯈꯥ ꯑꯣꯟꯒꯦꯔꯕ ꯌꯥꯗꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯖꯅ ꯌꯨꯝꯗ ꯌꯥꯗꯦ ꯅꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯄꯥꯏꯒꯦꯅ ꯍꯧꯔꯤꯌꯦ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯄꯥꯏꯒꯦꯅ ꯍꯧꯔꯤꯌꯦ ꯊꯤꯜꯂꯅꯤꯕ ꯅꯪ ꯁꯥꯎꯅꯨ ꯀꯩꯗꯧꯔꯒꯦ ꯊꯣꯡ ꯂꯣꯟꯁꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯂꯩꯀꯥꯏ ꯃꯤ ꯎꯔꯒ ꯐꯖꯗꯦꯅ ꯅꯣꯏ ꯂꯩꯀꯥꯏꯁꯤꯅ ꯃꯉꯛ ꯊꯥꯡꯒꯗꯅ ꯅꯣꯏꯁꯤꯗ ꯈꯨꯅꯤꯡ ꯀꯥꯡꯉ ꯌꯦꯡꯒꯗꯧꯕ ꯂꯩꯔꯕ ꯍꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯪ ꯐꯖꯔꯣꯏ ꯇꯧꯕꯅꯦꯕ ꯅ ꯑꯩꯈꯣꯏꯗ ꯆꯦꯜꯂꯛꯑꯝꯃꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯤꯟꯈ꯭ꯔꯦꯅ ꯃꯤꯅ ꯎꯅꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯅꯪ ꯉꯁꯥꯏꯁꯦ ꯀꯗꯥꯏꯗ ꯆꯠꯁꯦ ꯍꯥꯏꯔꯒ ꯄꯣꯔꯛꯈꯤꯒꯦꯕ ꯑꯩꯈꯣꯏꯗ ꯆꯥ ꯒꯤꯂꯥꯁ ꯑꯝꯇ ꯁꯨꯝ ꯊꯛꯎꯁꯦꯅ ꯄꯣꯔꯛꯄꯅꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯋꯥꯈꯜ ꯂꯥꯟꯅ ꯅꯪꯅ ꯈꯟꯃꯟꯕꯅꯤꯅꯉꯁꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯤꯕꯗꯤ ꯅꯪꯅ ꯐꯖꯅ ꯇꯥꯍꯧꯗꯕꯅꯦ ꯅꯆꯤꯟꯗꯣ ꯊꯤꯅꯨ ꯅꯆꯤꯟꯗꯣꯀꯣ ꯍꯪꯗꯣꯡ ꯃꯆꯤꯟ ꯁꯨꯕꯗꯧꯅ ꯁꯨꯗꯠꯆꯅꯤꯍꯦ ꯅꯪ ꯁꯥꯎꯅꯨ ꯀꯩꯗꯧ ꯊꯤꯜꯂꯅꯤ ꯑꯩꯈoi ꯃꯥꯅ ꯒꯥꯔꯤ ꯂꯧ ꯆꯠꯈ꯭ꯔꯕꯅꯦꯃꯤ ꯅꯪ ꯊꯤꯜꯂꯅꯤ ꯅꯪ ꯀꯩꯗꯧ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯨꯝꯃꯝꯃꯗꯤ ꯐꯩ ꯆꯨꯝꯃꯝꯗ꯭ꯔꯦꯗꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦꯌꯣ ꯅꯃꯥꯅ ꯆꯥꯅꯤꯡꯉꯣ ꯑꯥꯗ ꯐꯧꯗꯤ ꯌꯥꯏꯕꯗꯧ ꯍꯥꯏꯒꯗꯕꯅꯦ ꯑꯩꯅ ꯍꯣꯏ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯏꯪꯊꯅ ꯂꯩꯔꯣꯕ ꯃꯤꯅ ꯇꯥꯔꯒ ꯅꯪꯅ ꯀꯟꯅ ꯉꯥꯡꯒ ꯑꯗꯨ ꯅꯨꯄꯤ ꯆꯦꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯅꯪꯒꯤꯁꯨ ꯐꯖꯕ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯐꯖꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯕ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈoi ꯃꯥꯅ ꯒꯥꯔꯤ ꯄꯣꯔꯒ ꯇꯨꯃꯤꯟꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯨꯄꯥ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯐꯖꯔꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯖꯧ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯖꯧ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯋꯥ ꯂꯥꯎꯔꯤ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪ ꯄꯥꯝꯕꯤꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯤꯟꯅꯕꯅꯦ ꯑꯩꯈoi ꯃꯥꯒꯩꯒ ꯍꯥꯏꯅꯔꯕꯅꯦꯕ ꯑꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯅꯪꯅ ꯎꯐꯝ ꯊꯣꯛꯇꯦ ꯀꯃꯥꯏꯅ ꯊꯦꯡꯅꯣ ꯈꯪꯗꯦ ꯆꯠꯂꯣ ꯅꯃꯥ ꯀꯧꯔꯁꯨ ꯆꯠꯂꯣ ꯂꯥꯛꯑꯅꯤꯌꯦ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯑꯩꯈoi ꯃꯥꯅ ꯅꯪ ꯁꯪꯉꯝꯃꯣꯅ ꯉꯥꯏꯔꯤꯅꯦ ꯍꯥꯏꯕ ꯅꯪꯅ ꯁꯪꯕꯩ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯑꯩ ꯁꯪꯕꯩ ꯃꯊꯧ ꯇꯥꯗꯦ ꯆꯠꯂꯣ ꯏꯅꯤꯡꯗꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯕꯨꯠ ꯂꯩꯕꯅꯤ ꯅꯪ ꯀꯤꯅꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯁꯪꯉꯝꯃꯤꯅꯦ ꯍꯥꯏꯕꯅ ꯀꯔꯤ ꯕꯨꯠ ꯂꯩꯌꯦꯕ ꯑꯁꯦꯡꯕꯅꯦ ꯊꯥꯖꯜꯂꯒ ꯇꯧꯕ ꯕꯨꯠ ꯂꯩꯌꯦꯕ ꯑꯁꯦꯡꯒꯤ ꯅꯪ ꯅꯆꯟꯅꯨꯄꯤꯔꯣ ꯕꯨꯠꯇꯨꯕꯣ ꯅꯠꯇꯦ ꯅꯪ ꯊꯥꯖꯔꯒ ꯄ꯭ꯔꯣꯃꯤꯁ ꯃꯥꯏ ꯒꯣꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩ ꯀꯗꯥꯏꯗ ꯕꯨꯠꯇꯨꯕꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯊꯣꯛꯀꯦꯅꯦ ꯎꯁꯤ ꯊꯣꯏꯗ ꯍꯧꯔꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯦꯅ ꯕꯨꯠꯁꯦ ꯅꯪꯅ ꯍꯦꯟꯅ ꯃꯥꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯕꯨꯠꯇꯤ ꯆꯥꯔꯒꯦ ꯑꯩꯈoi ꯃꯥꯗꯣ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯒꯥꯔꯤ ꯄꯨꯔꯒ ꯁꯛꯇꯥꯁꯤꯒ ꯀꯤꯒꯁꯨ ꯀꯤꯔꯤꯌꯦ ꯀꯩꯒꯤꯅꯣ ꯀꯞꯄ ꯂꯩꯔꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ
ꯁꯨꯝꯀ ꯕꯥꯕꯨ ꯀꯩꯅꯣꯕ ꯑꯩ ꯃꯣꯏ ꯌꯨꯝꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯇꯧ ꯉꯝꯕꯅꯦꯕ ꯃꯃꯥꯅꯤ ꯆꯪꯗꯅ ꯑꯩ ꯐꯥꯕꯤꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯩ ꯅꯪ ꯅꯁꯥꯅ ꯌꯥꯗꯅ ꯃꯤꯅ ꯀꯩꯗꯧꯅ ꯐꯥꯕ ꯉꯝꯃꯣꯏꯅꯦ ꯗꯗꯥꯁꯦ ꯑꯩ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯤꯌꯦ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯁꯥꯅ ꯌꯥꯗꯅ ꯅꯠꯇ꯭ꯔꯣ ꯆꯦꯜꯂꯤꯗꯨꯕꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯨ ꯅꯩꯁꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯐꯔꯦꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯅꯪꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩ ꯑꯍꯤꯡ ꯂꯦꯜꯂꯛꯄ꯭ꯔꯣ ꯑꯩ ꯑꯍꯤꯡ ꯂꯦꯜꯂꯛꯄ꯭ꯔꯥꯕ ꯍꯣꯏꯅꯦ ꯑꯍꯤꯡ ꯂꯦꯟꯕ ꯂꯦꯟꯗꯕ ꯅꯪꯁꯦ ꯃꯤ ꯃꯃꯥꯡꯗꯗꯤ ꯅꯪꯁꯦ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯒꯤꯒꯤ ꯇꯛꯁꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯤꯒ ꯑꯩꯒ ꯅꯪ ꯀꯅꯥꯅ ꯂꯨꯒꯦꯕ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯥꯛꯑꯣ ꯆꯦꯟꯁꯤ ꯂꯥꯛꯑꯣꯕ ꯂꯥꯛꯑꯣ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯇꯞꯊꯈꯣꯁꯦꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇꯗꯤ ꯇꯥꯎꯁꯦ ꯐꯔꯦ ꯍꯧꯖꯤꯛꯃꯛꯅꯦ ꯅꯪ ꯌꯨꯝ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯀꯩꯅꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥꯕ ꯅꯣꯏꯗ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯐꯝꯃꯨ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏꯕꯥꯅꯤ ꯑꯩ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯅ ꯐꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣꯕ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯍꯜꯂꯛꯄꯤꯔꯕ ꯑꯍꯤꯡ ꯂꯦꯜꯂꯨꯕ꯭ꯔꯥꯕ ꯆꯦꯜꯂꯨꯏ ꯈꯛꯇꯪ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯣꯛꯏ ꯃꯤꯡꯁꯦ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯉꯁꯤ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯐꯔꯦꯁꯦ ꯑꯩ ꯅꯪ ꯌꯨꯝꯕꯨ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯆꯠꯂꯣ ꯑꯩꯗꯤ ꯌꯨꯝꯗ ꯊꯤꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯉꯁꯤ ꯑꯩ ꯆꯦꯟꯁꯦ ꯌꯥꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯣꯏꯔꯁꯨ ꯍꯨ ꯆꯥꯔꯒ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯁꯤꯗꯧꯅꯤ ꯐꯝꯃꯨ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯅꯪ ꯅꯨꯄꯥ ꯊꯣꯛꯇꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯣꯏꯔꯕ ꯍꯥꯏ ꯅꯪ ꯈꯇꯪꯗꯤ ꯈꯟꯗꯧ ꯀꯩꯗꯧꯔꯒꯦ ꯈꯟꯅꯔꯝꯅꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯦꯜꯂꯁꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯣ ꯀꯔꯣꯝꯗꯅꯣ ꯁꯣꯝꯗꯔꯣ ꯃꯣꯏ ꯒꯥꯔꯤ ꯑꯥ ꯂꯩꯔꯦ ꯃꯣꯏ ꯒꯥꯔꯤ ꯑꯥ ꯂꯩꯔꯦ ꯃꯣꯏ ꯒꯥꯔꯤ ꯑꯥ ꯂꯩꯔꯦ ꯈꯪꯉꯤꯕ ꯅꯪ ꯉꯁꯤꯒꯤ ꯊꯧꯖꯤꯜꯂꯣ ꯃꯣꯏ ꯒꯥꯔꯤ ꯑꯥ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃ ꯃꯥꯅ ꯆꯦꯟꯅꯤꯗꯅ ꯊꯧꯖꯤꯜꯂꯣ ꯏꯃꯥ ꯇꯨ ꯁꯤ ꯂꯩꯔꯦ ꯈꯪꯉꯤꯕ ꯅꯪ ꯁꯤ ꯉꯁꯤꯒꯤ ꯂꯩꯔꯦ ꯏꯃꯥ ꯒꯥꯔꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯁꯤ ꯂꯩꯔꯦ ꯇꯨ ꯌꯥꯕ ꯁꯣꯡ ꯉꯝꯃꯣꯏ ꯑꯩꯗꯤ ꯑꯣꯏ ꯉꯥ ꯁꯤ ꯂꯩꯔꯦ ꯂꯥꯛ ꯅꯪꯅ ꯀꯣꯛꯇ ꯊꯣꯝꯃꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗ ꯊꯣꯝꯃꯛꯑꯒꯦ ꯑꯩ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏ ꯏꯅꯩꯁꯦ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯑꯩ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏ ꯏꯅ ꯂꯩꯌꯦꯕ ꯁꯤ ꯂꯩꯔꯦ ꯇꯨ ꯍꯦ ꯇꯧꯉꯝꯕꯤ ꯅꯪꯁꯨ ꯇꯧꯉꯝꯕꯤ ꯀꯥꯗꯤꯒ ꯍꯥ ꯀꯩꯅꯣꯕ ꯇꯧꯉꯝꯕꯤꯗꯤ ꯆꯦꯜꯂꯨꯔꯕꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏ ꯂꯩꯔꯕꯤ ꯀꯅꯥꯒ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯁꯤꯗ ꯂꯝꯍꯥꯡꯁꯤꯗ ꯅꯪ ꯑꯦꯛꯁꯤ ꯄꯨꯔꯒ ꯎꯟꯅꯗꯅꯒ ꯅꯪ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯒ ꯈꯣꯡꯒꯩꯅꯧꯔꯒ ꯍꯥ ꯀꯔꯤꯒꯤ ꯈꯣꯡꯒꯣꯏꯅꯕ ꯍꯥ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯆꯦꯟꯈꯤꯕ꯭ꯔꯥꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯩ ꯊꯤꯟꯕꯤꯒꯦꯅ ꯍꯥꯏꯔꯒ ꯊꯣꯡꯒ ꯂꯣꯟꯁꯟꯗꯅ ꯊꯦꯡꯍꯟꯕ ꯅꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯐꯥꯔꯒ ꯅꯪꯅ ꯌꯥꯔꯤꯗꯨꯅ ꯀꯔꯤꯒꯤ ꯅꯃꯥ ꯅꯪꯗꯧꯅꯅꯦ ꯅꯆꯥꯁꯤꯁꯨ ꯃꯆꯤꯟ ꯊꯤꯔꯝꯅꯤꯗꯤ ꯈꯜꯂꯨꯗ꯭ꯔꯦ ꯑꯩꯁꯨ ꯅꯃꯤꯠꯇꯣ ꯌꯥꯝꯃꯕꯅꯤꯅ ꯅꯨꯄꯥꯗ ꯑꯎ ꯄꯥꯝꯃꯕꯅꯤꯅ ꯑꯁꯤꯒꯤ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯄꯥꯝꯕ ꯅꯨꯄꯥꯁꯤꯒ ꯀꯩꯅꯥ ꯀꯠꯊꯣꯛꯁꯦꯅꯤ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯄꯥꯗꯤ ꯀꯩꯅꯥ ꯀꯛꯈ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯅ ꯍꯨꯃꯥꯡ ꯇꯥꯒꯩ ꯂꯩꯁꯦ ꯀꯩ ꯀꯥꯟꯅꯗ꯭ꯔꯤꯒꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯄꯪꯕꯗꯤ ꯉꯥꯛꯇꯅꯦ ꯅꯪ ꯇꯥꯍꯜꯂꯒ ꯐꯒꯗꯕꯅꯦ ꯃꯤꯒꯤ ꯅꯨꯄꯤꯁꯨ ꯎꯅꯕ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯐꯝꯕꯤꯕ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯜꯂꯤꯁꯦ ꯅꯪꯅ ꯄꯪꯕꯗꯒꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯕ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯁꯤꯗ ꯑꯩꯁꯦ ꯂꯩꯔꯒ ꯍꯌꯦꯡ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗꯔꯕ ꯅꯪꯅ ꯑꯩꯒꯤꯁꯦ ꯄꯦꯟꯗꯣꯏꯁꯤꯕꯣ ꯑꯁ ꯑꯝꯇ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯃꯆꯥ ꯈꯠꯀꯦꯅ ꯁꯤꯟꯅꯒꯦꯔ ꯀꯩꯅꯣ ꯇꯧꯍꯧꯔꯅꯤ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯍꯥꯏꯕ ꯃꯆꯥ ꯂꯥꯛꯏꯉꯩꯗꯅꯦ ꯅꯪꯁꯨꯅꯦ ꯐꯖꯅ ꯃꯇꯨꯡ ꯏꯟꯅ ꯍꯧꯔꯣ ꯑꯁꯤꯅ ꯐꯔꯦ ꯅꯨꯄꯥꯁꯤꯅ ꯌꯥꯔꯤꯀꯥꯟꯗꯅꯦ ꯏꯃꯥ ꯏꯆꯥꯒꯅꯦ ꯄꯨꯟꯅ ꯆꯠꯂꯍꯧꯔꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯆꯠꯂꯍꯧꯔꯁꯤ ꯑꯁ ꯑꯗꯣꯀꯣ ꯊꯣꯝꯃꯛꯇꯅꯅꯦ ꯍꯅꯨꯕꯤꯒ ꯁꯥꯏꯗ ꯇꯥꯅꯤ ꯐꯔꯦ ꯄꯨꯍꯧꯔꯁꯤ ꯂꯥꯛꯑꯣꯕ ꯅꯪꯕꯨ ꯅꯨꯄꯥꯁꯤꯅ ꯌꯥꯔꯤ ꯆꯠꯂꯣ ꯑꯗ ꯃꯃꯥꯅꯤ ꯀꯥꯏꯗ ꯗꯔꯝꯗ ꯐꯤ ꯌꯦꯠꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯧꯔꯥ ꯑꯃꯨꯛ ꯄꯥꯗꯅ ꯐꯧꯔꯥ ꯑꯃꯨꯛ ꯄꯥꯛꯄ ꯈꯨꯠꯁꯤꯅ ꯊꯣꯝꯃꯛꯑꯗꯤꯅꯦ ꯅꯪ ꯁꯥꯏꯗ ꯁꯜꯂ ꯇꯥꯅꯤ ꯁꯤ ꯑꯩꯅ ꯄꯥꯏꯁꯦ ꯎꯇꯨꯞꯅꯤ ꯄꯥꯝ ꯑꯩ ꯊꯣꯝꯃꯛꯇꯅꯅꯦ ꯂꯥꯛꯑꯣ ꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯠꯂꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯂꯥꯛꯑꯣꯕ ꯆꯠꯂꯍꯧꯔꯁꯤ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣꯕ 이모가 가리 좀 말래 줘. 가리 좀 말래 줘. ꯅꯪ ꯆꯤꯡꯅꯤ 가리 좀 말래 줘. 야, 너희 미친다 말로 하라. 나도 할머니. 진짜 더워. 에이, 그렇게 봐. 이마디네. 아, 신호 빠지는 뒤를 안 가. 저거 봐. 미친다 말로 하라. 또 걸려요. 또 말로. 인간데. 안 가로. 에이, 또 그렇게 생각하는 식. นั่งจะรักนุป้าดูนั่นในห้องประชาชนเขาไปกันเลย 아이고, 아시기 박한 모습 보자마자 내가 오늘 포도리 브로. 어, 이제 레이톡 나이드나 짜주기게.